Saukolakpagi matung ina Chinese tech company Kuickwheel na Skyrider X6 Kouba hybrid flying motorcycle ama launch Toukhre. Hariba paiba ngamba motorcycle anoba se Chinese ki website ama oriba zd.com dagi pre-order tawgi khudong saba supiri. Bike ase electric motor na function tawgadawre made bike ase ki mamal na sorang na US dollar leasing humpuga mapan oigadawre. Battery gi oina variant ani laigani ahanba battery variant gi oina 10.5 kilowatt hour oigani ani suba battery variant na 21 kilowatt hour oigani 10.5 kilowatt hour asi full charge tabu matamda pungama sangi full charge oidaba battery asina minute kunthra rom sangna nongthakta paiba ngame loinana battery variant 21 kilowatt ki oina full charge tawraba matung minute ni furong gi changda nongthakta paiba ngame haire Skyrider X6 flying bike asi ground da thoba matamda bike asi gi speed 70 km per hour oigani flight mode ki oina maximum speed asi 72 km per hour oigani haire Skyrider X6 flying motorcycle asi automated take off landing amadi route planning yawbada natana manual joystick control su yauri haina power sina makatari